ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯅꯤ꯫ ꯇꯊꯣꯠꯀꯤ ꯃꯃꯧ ꯅꯨꯄꯤ ꯊꯥꯗꯣꯏꯁꯅꯥꯗꯨ ꯗꯨꯛ ꯃꯩꯔꯥ ꯀꯠꯄ ꯂꯣꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯄꯅꯤ꯫ ꯃꯅꯦꯝ ꯇꯊꯣꯠꯇꯨ ꯊꯨꯅ ꯊꯣꯛꯂꯛꯏ ꯃꯐꯤ ꯁꯦꯝꯗꯨꯅ꯫ ꯇꯊꯣꯠ ꯃꯁꯥꯒꯤ ꯈꯟꯗꯈꯩ ꯃꯤꯉꯣꯟꯗ ꯇꯣꯡꯕ ꯃꯤꯗꯥꯅꯤ꯫ ꯏꯃꯥ, ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯑꯗꯨꯛ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯏꯕ ꯑꯌꯨꯛꯁꯤꯗ? ꯑꯣ, ꯅꯗꯣꯝꯆꯥ ꯆꯥꯎꯕꯤꯅꯅꯦ ꯃꯥꯒꯤ ꯃꯄꯥꯝꯒꯤ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯦꯌꯦ꯫ ꯃꯅꯥꯎꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯅ ꯆꯠꯃꯤꯟꯅꯁꯤ ꯌꯥꯗ꯭ꯔꯦꯌꯦ꯫ ꯑꯗꯨ ꯑꯝꯇ ꯆꯠꯂꯨꯒꯦ ꯇꯧꯅꯤꯗ꯫ ꯉꯔꯥꯡꯅ ꯍꯥꯏꯔꯗꯤ ꯐꯗꯧꯅꯤ ꯏꯃꯥ꯫ ꯍꯧꯖꯤꯛꯇ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯒꯤꯅꯤ ꯏꯃꯥꯅ ꯍꯥꯊꯨ ꯊꯣꯛꯂꯛꯏꯁꯦ꯫ ꯐꯖꯅ ꯂꯩꯔꯝꯃꯨ, ꯆꯥꯎꯕꯤ ꯉꯥꯏꯔꯝꯃꯅꯤ, ꯏꯃꯥ ꯆꯠꯂꯦꯍꯦ꯫ ꯃꯃꯧ ꯅꯨꯄꯤ ꯊꯥꯗꯣꯏꯁꯅꯥꯗꯨ ꯃꯇꯣꯝꯇ ꯍꯥꯏꯖꯍꯧꯏ꯫ ꯀꯩꯅꯣꯝ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯕ, ꯍꯦꯛꯇ ꯆꯠꯇꯣꯏꯒꯤ ꯇꯧꯅꯤꯕ꯫ ꯃꯈꯣꯡꯁꯤꯗ ꯊꯧꯔꯤ ꯑꯃꯅ ꯍꯦꯛ ꯀꯤꯁꯤꯜꯂꯒ ꯊꯝꯅꯤ꯫ ꯃꯤꯅꯕꯨ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯆꯦꯟꯈꯤꯅꯤꯕ꯫ ꯀꯔꯝꯕ ꯏꯅꯦꯝꯅꯣ ꯈꯪꯗꯦꯃꯤ꯫ ꯇꯊꯣꯠꯀꯤ ꯃꯇꯩꯒꯤ ꯅꯨꯄꯤ ꯃꯆꯦ ꯃꯦꯃꯤꯗꯨ ꯊꯥꯗꯣꯏꯁꯅꯥꯕꯨ ꯀꯧꯔꯛꯏ꯫ ꯃꯦꯃꯤ ꯃꯆꯥ ꯌꯥꯎꯖꯗꯦ, ꯑꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ꯫ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ꯫ ꯍꯥꯏ ꯊꯥꯗꯣꯏꯁꯅꯥ, ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯣꯅꯦꯍꯦ? ꯇꯥꯔꯦ ꯏꯃꯥꯕꯣꯛ꯫ ꯀꯔꯤꯅꯣ ꯅꯃꯥ ꯑꯁꯤꯅ ꯁꯒꯣꯜꯗꯧꯅ ꯑꯗꯨꯛ ꯊꯨꯅ ꯊꯧꯒ꯭ꯔꯤꯁꯤꯅ ꯑꯌꯨꯛꯁꯤꯗ? ꯃꯥꯕꯨ ꯀꯥꯏ ꯆꯠꯂꯤꯅꯣꯅꯦ? ꯏꯗꯣꯝꯆꯥ ꯆꯥꯎꯕꯤꯅ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯧꯁꯦ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯏ ꯆꯠꯈ꯭ꯔꯤꯅꯤ꯫ ꯃꯁꯤꯀꯣ ꯃꯤꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛ ꯌꯥꯄꯣꯟꯇꯦ, ꯆꯠꯇꯣꯏꯒꯤ ꯑꯗꯨꯝ ꯇꯧ ꯂꯩ꯫ ꯑꯩꯅ ꯉꯥꯡꯉꯨꯔꯁꯨꯅꯦ ꯃꯆꯤꯟꯁꯦ ꯄꯩꯊꯣꯛꯑꯅꯤ, ꯑꯗꯩ ꯃꯅꯥꯇꯣꯟꯁꯦ ꯁꯝꯖꯤꯟꯅ ꯂꯩꯔꯅꯤ꯫ ꯑꯗꯨꯅ ꯋꯥꯒ ꯉꯥꯡꯅꯤꯡꯗ꯭ꯔꯦ꯫ ꯆꯣ ꯅꯊꯧ ꯇꯧꯔꯨꯅꯨ꯫ ꯁꯣꯝꯗꯅ ꯁꯛꯍꯦꯟꯕꯤꯗꯨ ꯏꯁꯧ ꯇꯧꯔꯤ ꯃꯄꯨꯔꯣꯏꯕꯗ꯫ ꯏꯆꯦꯅ ꯀꯥꯏ ꯇꯧꯔꯤꯁꯤꯅꯅꯦ ꯃꯥꯅ ꯍꯦꯛ ꯍꯥꯏꯕꯒ ꯌꯥꯍꯧꯗ꯭ꯔꯗꯤ ꯐꯦꯠ ꯂꯥꯎꯔꯒ ꯆꯠꯈꯤꯗꯣꯏꯅꯤ꯫ ꯋꯥ ꯉꯥꯡꯕꯒꯁꯦ ꯈꯨꯝꯕꯤꯗꯣꯏ ꯅꯠꯇꯦ꯫ ꯀꯔꯤꯅꯣꯝꯒꯤ ꯁꯤꯒꯤ ꯅꯨꯄꯥꯁꯤꯗ ꯑꯩꯁꯦ ꯌꯨꯝ ꯄꯥꯜꯂꯨꯅꯨ ꯈꯪꯗꯦꯕ꯫ ꯀꯔꯤ ꯅꯪꯅ ꯏꯐꯥꯒꯤ ꯐꯥꯕꯤꯔꯒ ꯀꯥꯏ ꯆꯠꯂꯨꯁꯦ ꯍꯥꯏꯔꯝꯃꯤꯅꯣ ꯏꯇꯩꯃꯅ? ꯍꯦꯛ ꯃꯤ ꯇꯥꯅꯤꯅꯍꯦ, ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯅ ꯅꯪ ꯐꯥꯔꯒ ꯂꯧꯏꯗꯣ ꯍꯦꯛ ꯍꯥꯏꯔꯛꯑꯕ ꯅꯪ ꯍꯤꯡꯗ꯭ꯔꯦ ꯈꯪꯉꯨ꯫ ꯀꯤꯗꯨꯝ ꯀꯤꯖꯩꯅꯍꯦ, ꯃꯤꯅ ꯍꯪꯉꯤꯁꯤꯗꯤ ꯈꯨꯝꯗꯦ꯫ ꯏꯇꯩꯃ ꯀꯥꯏ ꯆꯠꯈ꯭ꯔꯤꯅꯣ? ꯑꯣ, ꯃꯄꯥꯝꯗ ꯆꯠꯂꯨꯁꯦꯌꯦ ꯊꯕꯛ ꯑꯃꯒꯤ꯫ ꯑꯗ ꯑꯩꯗꯤ ꯏꯆꯥꯁꯦ ꯊꯥꯗꯣꯛ ꯌꯥꯗꯕꯅꯤꯅ ꯍꯦꯛ ꯌꯥꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯈꯥꯒꯤ ꯏꯆꯦ ꯇꯊꯣꯠ ꯊꯣꯠꯇꯤ ꯊꯣꯠꯇꯕꯤꯗꯣ ꯑꯗꯨꯒ ꯆꯠꯈꯤꯕꯅꯤ꯫ ꯁꯛꯍꯦꯟꯕꯤꯒ ꯆꯥꯎꯕꯤꯒꯁꯤ ꯀꯌꯥ ꯅꯨꯡꯁꯤꯅꯗꯦ꯫ ꯅꯣꯡꯃ ꯁꯛꯍꯦꯟꯕꯤꯒ ꯆꯥꯎꯕꯤꯒ ꯈꯠꯅꯔꯤ꯫ ꯆꯥꯎꯕꯤꯅ ꯀꯌꯥꯗ ꯉꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦꯍꯦ, ꯃꯤꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯁꯤꯗ ꯏꯁꯤꯡꯒꯁꯦ ꯇꯨꯡꯍꯜꯂꯦ ꯍꯥꯏꯕꯅꯤꯗ꯫ ꯇꯧꯒꯦ ꯃꯇꯥꯒꯨꯝ ꯇꯧꯔꯤꯁꯦ꯫ ꯑꯩꯅ ꯑꯉꯥꯡꯅꯤꯅ ꯁꯨꯝ ꯍꯟꯕꯅꯤ, ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯃꯁꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯍꯦꯔꯦ ꯏꯆꯦ, ꯏꯁꯤꯡ ꯇꯨꯡꯕꯕꯨ ꯑꯩꯅ ꯇꯨꯡꯍꯟꯕ꯭ꯔꯣ? ꯏꯆꯦꯅ ꯑꯗꯥꯝ ꯉꯥꯡꯅꯤꯡꯉꯤꯗꯨ ꯀꯩꯒꯤꯅꯣ? ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯈꯔꯁꯨ ꯂꯦꯝꯊꯣꯛꯅ ꯂꯩꯇꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯗꯨꯝ ꯉꯥꯡꯂꯩ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯈꯣꯏꯅꯦ ꯌꯨꯝꯁꯤꯗꯒ ꯂꯩꯖꯅꯤꯡꯗ꯭ꯔꯦ, ꯏꯆꯦꯒꯤ ꯏꯁꯧ ꯇꯥꯅꯤ ꯈꯟꯕꯗ꯫ ꯆꯤꯟꯗꯅ ꯐꯔꯤꯕ, ꯊꯃꯣꯏꯗꯨꯗꯤ ꯀꯩꯗ ꯍꯪꯉꯨꯔꯅꯤ? ꯏꯕꯦꯝꯃ ꯍꯣꯇ꯭ꯔꯣꯡ ꯍꯣꯅ ꯎꯔꯦꯟꯍꯦ꯫ ꯅꯣꯡꯉꯥꯜꯂꯦ ꯈꯪꯉꯗꯤ ꯉꯥꯡꯗꯅꯕ ꯈꯤꯇꯁꯨ ꯃꯇꯧꯋꯣ꯫ ꯆꯤꯟꯗ ꯐꯖꯕ ꯑꯗꯨꯃꯥꯏꯅ ꯊꯕꯛꯁꯨ ꯈꯤꯇ ꯐꯖꯧꯅꯦꯍꯦ꯫ ꯅꯆꯦ ꯋꯥ ꯉꯥꯡꯉꯣꯏꯒꯦ? ꯐꯥꯒꯤꯗꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯤꯗ꯫ ꯑꯩꯅ ꯏꯆꯦꯅ ꯋꯥ ꯀꯌꯥ ꯉꯥꯡꯗꯕꯁꯤꯗ ꯏꯁꯤꯡꯒꯁꯦ ꯏꯆꯦ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯒ ꯐꯥꯎꯔ ꯆꯦꯟꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ? ꯑꯩꯈꯣꯏꯁꯦ ꯃꯊꯛꯇ ꯄꯥꯏꯔꯒ ꯂꯩꯔꯣ ꯍꯥꯏꯔꯤꯕ꯭ꯔꯣ? ꯂꯩꯃꯤꯟꯅꯔꯕꯗꯤ ꯈꯔꯁꯨ ꯑꯗꯨꯝ ꯄꯦꯊꯣꯛꯑꯣ꯫ ꯑꯗꯨ ꯇꯧꯏꯒ ꯑꯗꯥ ꯇꯧꯏꯒ ꯏꯅꯦꯝꯁꯤ ꯃꯉꯥꯏꯔꯤꯅꯦ ꯌꯥꯔꯣꯏꯌꯦ ꯁꯛꯇꯥꯁꯦ, ꯐꯔꯣꯏꯌꯦ ꯃꯕꯨꯛ ꯑꯁꯦ, ꯃꯁꯝ ꯃꯅꯥ ꯏꯈꯣꯏ ꯍꯦꯛꯈꯣꯏ꯫ ꯅꯪꯗꯤ ꯌꯥꯝ ꯐꯖꯔꯦꯅꯦ ꯅꯆꯤꯟꯅꯦꯅ ꯏꯇꯨꯝ ꯍꯦꯛ ꯇꯨꯝꯈꯩ, ꯅꯃꯤꯠꯅꯦꯅ ꯏꯂꯥꯎ ꯍꯦꯛ ꯂꯥꯎꯈꯩ, ꯌꯦꯡꯕꯗ ꯃꯤꯗꯣ ꯃꯥꯟꯗꯦꯅꯦꯍꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯈꯠꯅꯔꯤꯗꯨ ꯇꯊꯣꯠꯇꯨ ꯇꯥꯔꯛꯏ꯫ ꯇꯊꯣꯠꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩꯃꯧ, ꯆꯥꯎꯕꯤꯒ ꯁꯛꯍꯦꯟꯕꯤꯒꯁꯦ ꯑꯃꯨꯛ ꯈꯠꯅꯔ ꯃꯥꯜꯂꯤꯅꯦꯍꯦ꯫ ꯏꯃꯥ ꯑꯝꯇ ꯈꯥꯝꯃꯨꯈꯤꯒꯦꯍꯦ, ꯅꯠꯇ꯭ꯔꯗꯤ ꯁꯤꯟꯅꯕ ꯇꯥꯔꯦ꯫ ꯏꯃꯥ, ꯈꯥꯝꯒꯦꯁꯨ ꯅꯛꯁꯤꯟꯅ ꯈꯥꯝꯃꯨꯅꯨꯀꯣ꯫ ꯅꯍꯥꯟꯃꯨꯛꯁꯨ ꯏꯗꯣꯝꯆꯥ ꯆꯥꯎꯕꯤꯒꯤ ꯑꯆꯧꯕ ꯈꯨꯠꯇꯨꯅ ꯊꯨꯝꯃꯛꯄꯒꯤ ꯆꯥꯛ ꯆꯥꯕ ꯌꯥꯗꯕꯗꯣ ꯀꯧꯖꯅꯨ ꯏꯃꯥ ꯅꯪ꯫ ꯆꯥꯎꯕꯤꯒ ꯁꯛꯍꯦꯟꯕꯤꯒꯗꯣ ꯈꯨꯠ ꯌꯥꯎꯅ ꯈꯠꯅꯔꯛꯏ꯫ ꯇꯊꯣꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯈꯥꯝꯃꯤ꯫ ꯍꯥꯏ ꯅꯣꯏ ꯑꯅꯤꯕꯨ ꯇꯣꯛꯂꯣꯅꯦꯍꯦ, ꯀꯔꯤꯅꯣ ꯄꯛꯂꯥꯝꯗ ꯂꯥꯝꯅꯔꯤꯁꯤꯅ? ꯇꯣꯛꯑꯣꯗꯤ ꯇꯣꯛꯑꯣ ꯍꯥꯏꯕꯅꯤꯅꯦꯍꯦ꯫ ꯇꯊꯣꯠꯇꯣ ꯈꯠꯅꯕ ꯈꯥꯝꯕ꯭ꯔꯥꯕꯨ ꯃꯥ ꯑꯣꯏꯅ ꯏꯟꯊꯣꯔꯛꯏ꯫ ꯇꯊꯣꯠ ꯂꯣꯡꯅ ꯇꯥꯏ꯫ ꯑꯌꯣ, ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ, ꯑꯈꯥꯝꯕ ꯑꯩ ꯂꯣꯏꯅ ꯀꯥꯏꯔꯦ, ꯈ꯭ꯋꯥꯡꯒ ꯂꯣꯏ ꯇꯦꯛꯑꯦꯗ ꯇꯧꯔꯤꯁꯦ꯫ ꯍꯩꯃꯥ, ꯃꯣꯏ ꯑꯅꯤ ꯈꯠꯅꯕ ꯈꯥꯝꯕ꯭ꯔꯥꯕꯨ ꯑꯩꯒꯤ ꯁꯝꯁꯤ ꯐꯣꯏꯈ꯭ꯔ ꯃꯥꯜꯂꯦꯅꯦ, ꯀꯣꯛꯀ ꯂꯣꯏ ꯆꯤꯛꯑꯦꯗ, ꯁꯝꯒꯁꯦ ꯂꯣꯏꯅ ꯀꯦꯜꯂꯦ꯫ ꯈꯠꯅꯔꯣ ꯄꯦꯟꯅꯦꯍꯦ, ꯀꯔꯤꯅꯣ ꯈꯪꯗꯦꯕ꯫ ꯌꯥꯔꯦꯍꯦ, ꯇꯣꯛꯑꯣ ꯍꯥꯏꯕꯅꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯇꯊꯣꯠ ꯃꯈꯨꯠꯇ
hangam apun ani paituna changai memina haima inao hangam dudi onthokna phajarida horen nga ga thonga sasidana ai khoi ki chana bana te dei che chaubi ga second biga da pina banida ayam da pirugi ge kai ha da ne ngun hemasya pharugi mi gi machin manau da dum tok laini ba mi duna thagat pi basuna taba adam sida bidoini mashi hiyeng gai ne ai wa ga ama thai da roi da ai ta thwa chaubi gi manak ta changai chaubi ya na che lai thok lau haima iche lai dana hangam dudi onthok na chawkhreda iche bu sum lak bro natraga thabak amagi lai ro o hangam se pi ge na lak panida se mapun na masina nangi oiro ko yengo ba iche be ma ai khoi second bi si mana mau hek oirak padai ne imung se nungti gi khatna lai ri ba nupi mo ai bagi ngan ta hogani su khangdi aina to thabak ka se mana tha ponte da aina de inaw ne na kaya da nungsi ri ba ho mana de ai se iche ne khandi ponte da hoi ni nangbo nang na to thabak se kaya mana ga tha da malen he nang bo hana de nang se wa ga kaya ngang da male aduga hojik na pura charwai yengo bai chi nanaw nu pa sina masa se wa ba bakai moi na leiri ba yuma se sara ine ba ai khoi lai jage haidun hojik na moi na mon bi khre ai khoi ne yum apat ba nong yu ba shi da oi na lai ai yam pi de chi nang gi na naw pa se nu pa yam thok ti kai so hai ba ngam jadi ai na thoga khana ru re da na o ai se phattabi tari se phattabi ta thot chaubi ga wari watai nge hak tawram laga ta thot amu sakhen bi ge da lai sakhen bi ya nang bu gai dawri ge thabak ka tawri bro na che ta thola in he nang bo mapal da thokla o haima iche la idana nang da wairam oisile haiduna imong wairam ta silu bani loira bro nang bo se hangam si lawsilu iche nang pijaning dana purak bani yam haudo mali sidi adu iche nana waki da haige ba imong yon badi na te ba masigi chaubi haiba mingga masagat mana basi asida ibu thabak sho ingdena mi khuding pok tami ba aini iche ne na som phadok na khan bani yam phatta bani si chindang ni pharisi ngan na hogatuna imongi thabak taw jari ba ibu yengo ba itai duna ne chab ki kolu khak to pheng halle haiwan da ngasi buk dai khoi dine nanaw nu pa sida adumai ka taw hanjadi aduga ne nu pa de injilaga adom chik ba hawan doini nanaw nu pa sina marolama matai ma mayam ba se ki girana hai kan di itai ne tawri sina ne phanek chu de da khai ni da ta thotu min tari sakhen biga ngai hak ngang na ramlaga mayum da halai nungdang ni ta thona ima wi be ma nang bu kari mathel thong ba tare ima khangri da hinjang ga mata leiti haima kai dawre lam hui daw na shu idi ha mamong do khara sauramna ima di nong mate yum masida kari wali kari leiri hangbi bra ha adom chawbi ka sakhen biga taw leini ba moina nong mate ima da hinjang chara mata pirak bra ha ima na dom lei da na thili du bo ima sia sakai harau na balai ba mi ka chak ma nei noi lei di se kai daw na ba no ha nang mong na tro mawa moi ru badi adom na sagi daw bom thok pa daw oi bi ro he iniam do nang na kari no khang di ba wa ga zani ai se amana muk ama hai tari bani ai na moi gi pau daw ima namau na hai ri se ke amuk soki ai su ai na ngam ba taw jari da na ini mamoi bagi imongi kari wari kholi do yengjan haning bagi hai bani yaw kai ra mal magu changlak lami kari tawre mo ha sa ba ya bagai saru raga amuk na mok shi de chi ro ha rupi nong ka ma hele ko yung gi bakha da kitta su layu dana nongan baga chakri ima wi be ma nanem da wangang utong aho ba de sing hai baga chak mana bani masagi ni manem na muk hairak lami se pom na magasi iche sabi me mi du da thogali ori ni mari yu mashi da laira bani na imau chi da pang hai ji le oiram ni nabuk chal do khara di phau ni he nang bo idai ma to min le jabasi amuk khana horuran nang ne idai ma sina phaman bagi kaisu hai bi drabani ko ai da chang ja hora ge da o ai di phattabi kari no khang di ba wa ga si hai bi yadre mi chang doi mayam sida mi chang le jada bai khoi di chang ja hora ge ta thot phet lau do na chat ki mathang gi numit ni ta thot ki macha ningol sanarai do mapam da lak pani ta thot mache me mi dadi macha lakani chango kholo hai di aduga chaubi ga sakhen bi ga dadi macha ningol lakani chak cha se hai ri ta thot na icha la edana ima na cha ka loi na loi da
ꯏꯆꯥꯅ ꯄꯥꯝꯖꯕ ꯉꯥꯅꯨ ꯍꯥ ꯂꯥꯎꯕꯗꯣ ꯊꯣꯡꯉꯕꯅꯤ ꯅꯗꯣꯝꯆꯥ ꯆꯧꯕꯤꯒ ꯁꯛꯍꯦꯟꯕꯤꯒꯁꯨ ꯂꯥꯛꯑꯅꯤ ꯏꯃꯥꯕꯣꯛꯇꯤ ꯑꯩ ꯂꯥꯛꯀꯅꯤ ꯈꯪꯗ꯭ꯔꯣ ꯀꯩꯒꯤꯅꯣ ꯃꯥꯅ ꯂꯩꯔꯝꯗ꯭ꯔꯤꯗꯤ ꯈꯪꯉꯝꯃꯣꯏ ꯑꯩꯅ ꯍꯥꯏꯗꯕꯅꯤ ꯀꯩꯗꯧ ꯍꯥꯏꯗꯣꯔꯤꯒꯦ ꯌꯨꯝꯁꯤꯗ ꯆꯥꯛ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯤꯅꯤ ꯌꯨꯝꯗꯕꯨ ꯄꯨꯟꯅ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯣꯔꯦꯟ ꯑꯗꯨꯝ ꯆꯪꯉꯛꯇꯣꯏ ꯂꯩꯔꯤ ꯏꯃꯥ ꯑꯩꯗꯤ ꯃꯤꯇꯣꯞꯇ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯗꯣꯏ ꯁꯔꯨꯛ ꯍꯥꯏꯔꯝꯗ꯭ꯔꯁꯨ ꯇꯣ ꯑꯩꯅ ꯄꯥꯝꯕꯗꯤ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯂꯞ ꯄꯨꯟꯕ ꯄꯥꯝꯃꯤ ꯍꯧꯖꯤꯛꯄꯨ ꯏꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯁꯛ ꯈꯪꯗꯕ ꯃꯤꯉꯣꯟꯗ ꯇꯣꯡꯕꯒꯤ ꯍꯩꯅꯕꯤꯁꯦ ꯊꯥꯗꯣꯛꯇ꯭ꯔꯤꯅꯦ ꯏꯃꯥ ꯅꯪ ꯑꯍꯜ ꯑꯣꯏꯔꯕꯅꯤꯀꯣ ꯈꯤꯇꯁꯨ ꯈꯟꯕ ꯐꯩ ꯆꯥꯎꯕꯤꯒ ꯁꯛꯍꯦꯟꯕꯤꯒꯗꯣ ꯂꯥꯛꯇꯨꯅ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯇꯞꯇꯥꯏ ꯆꯥꯊꯣꯛꯑꯒ ꯊꯕꯛ ꯃꯅꯥ ꯑꯃꯠꯇꯕꯨ ꯌꯥꯎꯔꯝꯗꯅ ꯆꯠꯈꯤ ꯊꯥꯗꯣꯏ ꯁꯅꯥꯅ ꯏꯅꯦꯝꯒ ꯂꯣꯏꯅꯕ ꯃꯤꯅꯕꯨ ꯀꯌꯥ ꯃꯊꯣꯡ ꯆꯥꯅꯤꯒꯦ ꯃꯊꯤꯕꯣꯡꯁꯦ ꯇꯞꯇꯥꯏ ꯆꯥꯊꯣꯛꯑꯒ ꯆꯠꯈꯤ ꯍꯥꯏꯕ ꯊꯕꯛ ꯈꯤꯇꯁꯨ ꯌꯥꯎꯔꯝꯗꯦ ꯍꯥꯏꯕꯅꯤꯗ ꯌꯥꯎꯒꯦ ꯍꯥꯏꯔꯁꯨ ꯑꯩꯅ ꯌꯥꯎꯍꯜꯂꯣꯏ ꯋꯥꯍꯩ ꯑꯃꯠꯇꯕꯨ ꯍꯩꯔꯝꯗꯦ ꯍꯥꯏꯕꯅꯤꯗ ꯆꯥꯕꯒꯗꯤ ꯐꯪꯖꯗ ꯈꯨꯠꯆꯥ ꯆꯥꯏꯅꯦ ꯑꯁꯤꯅꯅꯤ ꯎꯅ ꯌꯥꯗ꯭ꯔꯤꯁꯦ ꯃꯦꯃꯤꯅ ꯍꯩꯃꯥ ꯏꯃꯧ ꯃꯇꯣꯝꯗ ꯑꯁꯨꯛ ꯌꯥꯝꯕ ꯀꯣꯟꯁꯤ ꯐꯦꯡꯉꯤꯔꯣ ꯁꯤꯁꯦ ꯏꯃꯥꯕꯣꯛꯁꯨ ꯌꯥꯎꯕꯤꯒꯦ ꯊꯥꯗꯣꯏꯁꯅꯥ ꯉꯁꯤꯒꯤ ꯅꯪꯒꯤ ꯅꯃꯥꯒꯤ ꯈꯨꯗꯧꯁꯤ ꯏꯃꯥꯕꯣꯛ ꯈꯤꯇ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯅꯥꯔꯩꯁꯦ ꯑꯩꯒꯤꯗꯤ ꯏꯆꯥꯅꯤ ꯈꯤꯇꯁꯨ ꯏꯆꯦ ꯅꯆꯥ ꯁꯅꯥꯔꯩ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯗꯦꯅꯤꯍꯦ ꯁꯥꯒꯩꯒꯤ ꯃꯤꯗꯗꯤ ꯍꯥꯏꯅꯤꯍꯦ ꯏꯃꯥꯕꯣꯛ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯨꯅꯨꯁꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯈꯪꯉꯛꯈꯤꯅꯤꯁꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯕꯩ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯃꯤꯅ ꯃꯥ ꯎꯁꯤꯠꯄꯤꯗ꯭ꯔꯤꯁꯦ ꯋꯥꯍꯩꯗꯗꯤ ꯏꯆꯦ ꯊꯣꯠ ꯍꯥꯏꯅꯤ ꯑꯗꯨꯒ ꯃꯇꯨꯡꯗꯅ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯛꯇꯅꯤ ꯉꯥꯡꯅꯔꯤꯁꯤ ꯈꯪꯗꯦꯗ ꯏꯃꯥꯕꯣꯛ ꯑꯩꯗꯤ ꯇꯧꯔꯤꯁꯤ ꯋꯥ ꯈꯤꯇꯪ ꯍꯥꯏ ꯌꯥꯗꯦ ꯁꯨꯛꯇꯣꯛꯀ ꯄꯩꯁꯤꯟꯒ ꯅꯣꯡꯐꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯇꯊꯣꯠ ꯃꯃꯧꯒꯤ ꯃꯇꯦꯡ ꯑꯃꯠꯇꯁꯨ ꯄꯥꯡꯗꯅ ꯂꯩꯀꯥꯏ ꯀꯣꯏ ꯆꯠꯈꯤ ꯃꯤꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛ ꯌꯥꯗꯦ ꯃꯥ ꯍꯥꯟꯅ ꯆꯦꯟꯈꯤ ꯍꯥꯏꯔꯛꯄ ꯍꯥꯏꯔꯛꯇꯕ ꯇꯧꯗꯅ ꯑꯗꯩ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯃꯧꯗ ꯑꯃꯨꯛ ꯈꯠꯅꯕ ꯍꯧꯔꯛꯏ ꯇꯊꯣꯠꯅ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯁꯤ ꯐꯥꯎꯕ ꯗꯨꯛ ꯃꯩꯔꯥ ꯀꯠꯂꯝꯗꯦꯅꯦꯍꯦ ꯉꯁꯥꯏꯗꯒꯤ ꯀꯩꯗꯧ ꯂꯩꯒꯦ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯉꯁꯤꯗꯤ ꯏꯁꯥ ꯉꯝꯗꯦꯅ ꯉꯥꯏꯍꯥꯛ ꯍꯤꯞꯆꯤꯜꯂꯨꯔꯦ ꯌꯥꯅꯤ ꯑꯩ ꯁꯠ ꯇꯧꯔꯛꯀꯦ ꯋꯥꯒꯁꯤꯅꯅꯦ ꯈꯤꯇ ꯍꯥꯏ ꯌꯥꯄꯣꯟꯇꯦ ꯇꯞꯆꯈꯤꯕꯁꯤꯅ ꯃꯁꯤꯗꯩꯁꯤꯗ ꯃꯦꯃꯤꯅ ꯍꯥꯏ ꯇꯊꯣꯠ ꯀꯩꯗꯧꯔꯦ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯃꯨꯛ ꯏꯃꯧꯗ ꯉꯥꯡꯕꯤꯔꯤꯗꯤ ꯆꯠꯇꯣꯏ ꯃꯇꯝꯗꯨꯗ ꯏꯃꯧꯁꯦ ꯀꯩꯗꯧꯔꯤ ꯈꯣꯠꯂꯤꯁꯨ ꯈꯤꯇ ꯌꯦꯡꯉꯝꯕ ꯌꯥꯏ ꯑꯗꯨꯝꯅ ꯏꯃꯧꯗ ꯉꯥꯡꯕꯤꯅꯨꯀꯣ ꯑꯩ ꯍꯤꯡꯒꯣꯜꯁꯦ ꯌꯥꯝ ꯁꯣꯡꯉꯤ ꯅꯥꯄꯤ ꯁꯤꯡꯕ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯋꯥ ꯑꯝꯇ ꯍꯥꯏꯔꯔꯣꯏꯗꯧꯅꯤ ꯍꯦꯛꯇ ꯈꯨꯝꯃꯛꯇꯣꯏꯒꯤ ꯃꯆꯤꯟꯁꯤ ꯑꯣ ꯑꯩꯗꯤ ꯏꯃꯧꯗ ꯍꯥꯏꯖꯕ ꯉꯥꯡꯖꯕ ꯀꯣ ꯃꯤꯒꯤ ꯃꯃꯧ ꯉꯥꯡꯕꯗ ꯈꯨꯊꯤꯡꯖꯤꯟꯕꯤꯔꯛꯀꯅꯨ ꯀꯔꯤ ꯊꯣꯛꯆꯩꯅ ꯍꯥꯏꯖꯁꯥꯏꯅꯣ ꯈꯪꯗꯦ ꯃꯄꯣꯠꯇꯤ ꯅꯠꯇꯅ ꯃꯄꯣꯠꯀꯁꯨ ꯁꯥꯅꯤꯡꯉꯤ ꯃꯥꯜꯂꯦ ꯇꯊꯣꯠꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯃꯄꯨꯔꯣꯏꯕ ꯊꯣꯛꯂꯛꯏ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯏ ꯁꯥ ꯁꯥꯕ ꯃꯈꯩ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯈꯠꯅꯕ ꯍꯧꯔꯤꯅꯤꯅꯦ ꯐꯔꯣꯏꯌꯦ ꯄꯨꯜꯂꯤꯕ ꯃꯤꯁꯤꯡꯗꯣ ꯅꯨꯆꯤꯟ ꯅꯅꯥꯎ ꯇꯤꯟꯅꯕ ꯌꯥꯗꯕ ꯃꯅꯤ ꯃꯃꯧ ꯇꯤꯟꯅꯕ ꯌꯥꯗꯕ ꯉꯥꯛꯇꯒ ꯄꯨꯜꯂꯕꯅꯤꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯃꯌꯥꯝꯗꯣ ꯇꯝꯃꯛꯑꯕꯅꯤꯅ ꯐꯖꯔꯦ ꯏꯃꯨꯡꯁꯤꯗꯤ ꯀꯔꯥꯏꯗꯩꯅꯣ ꯑꯃꯨꯛ ꯊꯣꯛꯂꯛꯏꯁꯤꯅ ꯇꯥꯈ꯭ꯔꯄꯣꯅꯤ ꯃꯅꯥꯁꯤ ꯅꯃꯧꯁꯤꯒꯤ ꯃꯇꯦꯡ ꯈꯤꯇꯁꯨ ꯄꯥꯡꯖꯤꯡꯒꯦ ꯈꯟꯗꯈꯩ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯅꯪꯅꯦ ꯆꯩ ꯌꯥꯝ ꯋꯥꯠꯂꯦ ꯅꯪꯀꯣ ꯍꯅꯨꯊꯪꯗ ꯐꯨꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤꯀꯣ ꯑꯩꯗ ꯆꯪꯖꯍꯧꯔꯒꯦ ꯀꯔꯤꯅꯣ ꯌꯨꯝꯗ ꯂꯩꯗꯣꯏ ꯁꯔꯨꯛꯅꯦ ꯆꯥꯎꯕꯤ ꯍꯣꯏꯗꯔ ꯁꯛꯍꯦꯟꯕꯤ ꯍꯣꯏꯗꯔ ꯀꯩꯅꯣꯝ ꯂꯩꯔꯨꯔꯒꯦ ꯑꯩꯗꯅꯦ ꯅꯪ ꯃꯣꯏꯗ ꯑꯗꯨꯝ ꯂꯩꯒꯦꯒ ꯂꯩ ꯍꯜꯂꯛꯑꯅꯨ ꯅꯪꯅꯤ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯩꯕꯒ ꯏꯃꯨꯡ ꯃꯍꯤꯂꯥꯡ ꯅꯪꯒ ꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯂꯩꯃꯤꯟꯅꯔꯤꯉꯩ ꯅꯪ ꯅꯨꯡꯉꯥꯏꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯇꯊꯣꯠ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯀꯥꯏ ꯀꯣꯏ ꯆꯠꯈꯤꯔꯝꯃꯤ ꯅꯨꯡꯊꯤꯟꯅꯤ ꯇꯊꯣꯠ ꯀꯩꯊꯦꯜ ꯆꯠꯇꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯝꯃꯤ ꯀꯩꯅꯣꯝ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯅ ꯅꯣꯡꯃꯇ ꯃꯆꯦꯗ ꯍꯧꯈꯣꯠ ꯇꯧꯗꯦ ꯃꯥꯒꯤꯗꯤ ꯆꯥꯎꯕꯤꯒ ꯁꯛꯍꯦꯟꯕꯤꯒꯅ ꯂꯣꯏꯔꯤ ꯇꯊꯣꯠꯅ ꯏꯃꯧ ꯏꯕꯦꯝꯃ ꯁꯦꯜꯒ ꯂꯩꯔꯕꯗꯤ ꯁꯦꯜ ꯈꯤꯇ ꯄꯤꯌꯨꯁꯤ ꯏꯃꯥ ꯀꯩꯊꯦꯜꯕꯨꯛꯇ ꯆꯠꯂꯨꯒꯦ ꯅꯗꯣꯝꯆꯥ ꯁꯛꯍꯦꯟꯕꯤꯒ ꯀꯔꯤꯅꯣ ꯈꯤꯇꯁꯨ ꯂꯩꯔꯒꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯁꯦꯜꯁꯤ ꯏꯇꯣꯡ ꯇꯣꯡꯕ ꯉꯝꯗ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯗ ꯏꯃꯥ ꯑꯩꯗꯤ ꯁꯦꯜ ꯂꯩꯇꯤꯌꯦ ꯏꯃꯥꯕꯣꯛꯇ ꯍꯪꯉꯛꯀꯦ ꯍꯪꯉꯨꯅꯨ ꯀꯩ ꯀꯥꯟꯅꯗꯣꯔꯤꯒꯦ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯂꯩꯇꯦ ꯉꯥꯛꯇꯅꯤ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯩ ꯆꯧꯕꯤꯗꯩ ꯑꯣꯏꯅ ꯄꯨꯖꯔꯒꯦ ꯃꯦꯃꯤ ꯇꯊꯣꯠꯅ ꯍꯥꯏꯔꯤꯗꯣ ꯇꯥꯔꯤꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯅꯥꯎꯗ ꯁꯥꯎꯗꯦ ꯄꯪꯕꯩ ꯇꯧꯖꯔꯤꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯉꯛꯈꯤꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯈꯨꯠꯇ ꯁꯦꯜ ꯈꯔ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯁꯦꯁꯦ ꯏꯅꯥꯎ ꯅꯪꯅ ꯂꯩꯇ꯭ꯔꯁꯨ ꯏꯆꯦꯗ ꯑꯗꯨꯝ ꯍꯥꯏ ꯌꯥꯕꯗꯨꯕꯨ ꯃꯤꯒ ꯀꯩꯊꯦꯜ ꯆꯠꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯊꯥꯗꯣꯏ ꯁꯅꯥꯒ ꯑꯣꯏꯅ ꯆꯠꯂꯗꯤ ꯐꯗꯧꯅꯤ ꯇꯊꯣꯠ ꯁꯦꯜꯗꯨ ꯃꯦꯃꯤꯗꯒꯤ ꯇꯥꯞꯃꯨꯟꯗꯨꯅ ꯋꯥꯃꯇ ꯍꯥꯏꯔꯝꯗꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈꯤ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯄꯥꯝꯕꯤ ꯃꯤꯋꯥ ꯉꯥꯡꯅꯔꯤꯉꯩ ꯅꯨꯡꯉꯥꯏꯖꯕꯤ ꯃꯅꯤ ꯃꯃꯧ ꯄꯨꯟꯕ ꯌꯥꯗꯕꯤ ꯂꯥꯏꯕꯤꯗꯨ ꯍꯦꯛ ꯆꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯂꯥꯏꯕꯤꯅ ꯌꯦꯡꯉꯨꯅꯦꯍꯦ ꯃꯥꯒꯤ ꯇꯊꯣꯠ ꯍꯥꯏꯕꯤꯅ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤ ꯍꯨꯏꯅ ꯍꯦꯕꯤ ꯃꯥꯟꯕꯤꯗꯨꯒ ꯑꯃꯨꯛ ꯆꯠꯃꯤꯟꯅꯈ꯭ꯔꯤꯅꯦꯍꯦ ꯆꯥꯎꯕꯤꯅ ꯏꯆꯦ ꯃꯥꯏ ꯍꯧꯅꯕꯤꯅꯤ ꯑꯩꯉꯣꯟꯗ ꯑꯃ ꯍꯥꯏ ꯏꯅꯥꯎꯗ ꯑꯃ ꯍꯥꯏ ꯈꯪꯖꯗꯦꯗ ꯏꯆꯦ ꯑꯐꯕꯤꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯤꯕ ꯃꯆꯦꯁꯨ ꯂꯩꯔꯤꯅꯤ ꯃꯃꯧꯁꯨ ꯂꯩꯔꯤꯅꯤ ꯃꯤ ꯈꯨꯗꯤꯡꯒꯤ ꯇꯛ ꯇꯛ ꯍꯦꯛ ꯅꯞꯇꯣꯏꯅꯤ
ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯅꯤꯒ ꯈꯪꯗꯤꯌꯦ ꯅꯣꯡꯉꯥꯟꯕꯒ ꯂꯩꯀꯥꯏ ꯑꯗꯨꯝ ꯀꯣꯏ ꯂꯩ ꯑꯁ ꯈꯪꯗꯦꯗ ꯏꯆꯦ ꯏꯕꯦꯝꯃ ꯆꯥꯎꯕꯤꯒ ꯁꯛꯍꯦꯟꯕꯤꯒꯅ ꯇꯊꯣꯠꯄꯨ ꯂꯥꯏꯅ ꯁꯤꯖꯤꯟꯅꯩ ꯇꯊꯣꯠꯁꯨ ꯃꯣꯏꯒꯤꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯁꯤꯖꯔꯒꯦꯗ ꯂꯩꯔꯦ ꯑꯗꯨꯕꯨ ꯆꯥꯎꯕꯤꯒ ꯁꯛꯍꯦꯟꯕꯤꯒꯗꯤ ꯐꯅ ꯅꯨꯡꯁꯤꯅꯗ꯭ꯔꯕꯁꯨ ꯑꯃꯠꯇ ꯑꯣꯏꯒꯦ ꯍꯦꯛꯇ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯅꯤ ꯃꯃꯧꯗꯣ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯏꯃꯥꯗꯤ ꯏꯗꯣꯝꯆꯥ ꯆꯥꯎꯕꯤ ꯍꯣꯏꯒꯤ ꯅꯤꯡꯉꯣꯜ ꯂꯥꯛꯇꯧꯅꯤꯅ ꯃꯣꯏꯗ ꯆꯥꯛ ꯆꯥꯗꯣꯏ ꯑꯣꯏꯔꯝꯅꯤꯅꯦ ꯑꯗꯨꯅ ꯏꯃꯥꯒꯤ ꯆꯥꯛ ꯍꯥꯞꯂꯔꯣꯏꯒꯦ ꯄꯥꯕꯅ ꯉꯥ ꯂꯩꯔꯛꯀꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯆꯥꯎꯕꯤꯒ ꯁꯛꯍꯦꯟꯕꯤꯒꯗꯤ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦꯗ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ ꯍꯥ ꯈꯨꯔꯥ ꯍꯣꯏꯗꯣ ꯃꯆꯦ ꯂꯥꯛꯀꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯣꯅ ꯍꯥꯏꯈꯤꯕ ꯑꯗ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯑꯁꯦꯡꯕꯩ ꯈꯪꯗ꯭ꯔꯣ ꯍꯥꯏꯁꯦ ꯉꯔꯥꯡꯁꯨ ꯑꯩ ꯃꯣꯏꯗ ꯆꯠꯂꯨꯔꯤꯅꯤ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦꯗ ꯀꯩꯅꯣꯝꯅꯤꯗ ꯃꯣꯏꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯥꯛꯄꯗꯗꯤ ꯃꯣꯏꯗ ꯑꯗꯨꯝ ꯍꯥꯏꯔꯤꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯥꯛꯑꯒꯅ ꯍꯥꯏꯔꯛꯇꯦꯅꯦꯍꯦ ꯇꯊꯣꯠ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏ ꯃꯊꯃꯣꯏꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯎꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯀꯣꯏꯂꯥꯡ ꯂꯥꯡꯕꯗꯨ ꯇꯥꯔꯛꯏ ꯑꯩꯁꯨ ꯁꯤꯗꯩꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯠꯇꯒ ꯍꯥꯏꯔꯣꯏꯕꯤ ꯌꯦꯡꯉꯣꯕ ꯀꯌꯥꯗ ꯉꯝꯃꯤꯕ ꯃꯆꯤꯟ ꯃꯅꯥꯎꯅ ꯌꯦꯡꯉꯨꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯃꯁꯤꯗꯩꯁꯤꯗ ꯑꯗꯨꯒ ꯅꯤꯡꯉꯣꯜ ꯂꯥꯛꯑꯒ ꯀꯌꯥꯗ ꯅꯨꯡꯁꯤꯅꯕ ꯁꯥꯔꯤꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯅꯠꯇꯦꯕ ꯃꯣꯏꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯆꯥꯅꯤꯡꯂꯨꯕꯒꯤ ꯅꯠꯇꯦꯕ ꯋꯥꯍꯩ ꯑꯃꯗꯁꯨ ꯍꯥꯏꯔꯛꯄ ꯌꯥꯏꯅꯦꯕ ꯉꯁꯤꯗꯒꯤ ꯑꯩ ꯃꯣꯏꯗꯒ ꯑꯃꯠꯇ ꯍꯦꯛ ꯀꯧꯔꯣꯏꯗ ꯃꯄꯨꯔꯣꯏꯕꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯣ ꯅꯨꯡꯉꯥꯏꯇꯦꯗ ꯅꯨꯄꯤꯁꯦ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯈꯟꯖꯔꯨꯔꯒ ꯍꯥꯏꯕꯤꯔꯛꯇ꯭ꯔꯤꯔꯕ ꯑꯗꯨꯒꯤ ꯆꯨꯔꯤ ꯃꯈꯥꯗꯨꯗ ꯐꯝꯃꯒ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯤꯔꯣ ꯍꯥꯏꯕꯅꯤꯗ ꯅꯨꯄꯥ ꯅꯪ ꯌꯥꯝ ꯀꯔꯦꯝꯅꯔꯛꯀꯅꯨꯀꯣ ꯉꯁꯤ ꯑꯩꯅ ꯃꯣꯏꯁꯦ ꯀꯌꯥꯗ ꯐꯅ ꯈꯜꯂꯨꯏꯅꯣ ꯑꯗꯨꯒ ꯃꯣꯏꯅ ꯑꯩ ꯋꯥꯒ ꯑꯝꯇ ꯉꯥꯡꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤꯀꯣ ꯇꯥꯅꯤꯡꯗꯕꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯤꯡꯁꯤꯅ ꯅꯥꯀꯣꯡꯒꯁꯤ ꯁꯤꯡꯖꯥ ꯂꯣꯏ ꯌꯩꯔꯤꯕ ꯑꯩꯒ ꯅꯥꯀꯣꯡꯁꯦ ꯃꯦꯟꯁꯤꯟꯖꯒꯦ ꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯒ ꯈꯥꯡꯗꯣꯏ ꯁꯔꯨꯛꯇ ꯀꯣꯛ ꯆꯠꯂꯨꯁꯣꯅ ꯑꯗꯨꯛ ꯌꯥꯝ ꯋꯥꯅ ꯈꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯕꯨ ꯍꯧꯗꯣꯡꯂꯣ ꯍꯥ ꯃꯤꯅ ꯀꯔꯤꯝ ꯍꯥꯏꯔꯛꯇꯅ ꯑꯩꯕꯨ ꯆꯪꯉꯨꯁꯣ ꯍꯥꯏꯔꯣꯕ ꯍꯩꯃꯥ ꯑꯩꯗꯤ ꯅꯪꯁꯦ ꯍꯧꯗꯣꯡꯕꯨ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯍꯧꯗꯣꯡ ꯑꯣꯏꯔꯝꯗ꯭ꯔꯕ ꯍꯩꯃꯥ ꯎꯊꯣꯛꯄꯅꯤꯗ ꯉꯁꯤꯗꯩ ꯑꯩꯅꯦ ꯃꯣꯏꯗꯒ ꯑꯃꯠꯇ ꯆꯪꯉꯣꯏꯕ ꯃꯣꯏꯅ ꯀꯧꯔꯁꯨ ꯑꯩ ꯈꯨꯝꯃꯣꯏꯕ ꯅꯪꯅꯕꯣ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯤ ꯃꯤꯅ ꯗꯨꯔ ꯗꯨꯔ ꯀꯧꯔꯛꯄꯗ ꯆꯦꯟꯈꯤꯗꯣꯏꯗꯣ ꯑꯩ ꯆꯪꯉꯤꯍꯦ ꯅꯪ ꯄꯣꯔꯣꯛ ꯁꯣꯜꯍꯧꯔꯣꯀꯣ ꯇꯊꯣꯠ ꯄꯨꯔꯛ ꯄꯨꯔꯛ ꯍꯦꯛ ꯆꯥꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯎꯕꯤ ꯍꯣꯏꯒꯤ ꯅꯤꯡꯉꯣꯜ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯥꯎꯕꯤꯅ ꯇꯊꯣꯠꯄꯨ ꯀꯧꯔꯛꯏ ꯌꯦꯅꯈꯥꯗꯒꯤ ꯑꯣ ꯏꯆꯦ ꯇꯊꯣꯠ ꯇꯥꯗꯕ ꯖꯥꯠꯂꯥ ꯑꯃꯨꯛꯀ ꯀꯧꯒꯦ ꯑꯣ ꯏꯆꯦ ꯇꯊꯣꯠ ꯆꯥꯎꯕꯤꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯈꯨꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯈꯨꯝꯃꯛꯏ ꯑꯣ ꯇꯥꯔꯦ ꯇꯥꯔꯦ ꯊꯣꯛꯂꯛꯑꯦ ꯌꯨꯝꯗ ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯕꯗꯨꯗ ꯑꯃꯨꯛ ꯌꯦꯅꯈꯥꯗꯩ ꯀꯧꯂꯩ ꯌꯨꯝꯗ ꯆꯪꯉꯛꯀꯦ ꯇꯧꯅꯤ ꯑꯗ ꯑꯩꯈꯣꯏ ꯁꯛꯍꯦꯟꯕꯤꯗꯣ ꯉꯁꯥꯏ ꯅꯤꯡꯉꯣꯜ ꯂꯥꯛꯄꯒꯤ ꯆꯥꯛ ꯇꯞ ꯇꯥꯈꯩ ꯆꯥꯔꯨꯔꯦꯌꯦ ꯑꯗꯨꯏ ꯃꯕꯨꯛꯇꯣ ꯂꯦꯡꯉꯝꯗ꯭ꯔꯦꯌꯦ ꯍꯩ ꯃꯁꯨꯡ ꯑꯝꯇ ꯆꯥꯒꯦꯌꯦ ꯑꯗꯨꯒꯤ ꯍꯩꯅꯧ ꯍꯦꯛꯀꯦꯅ ꯊꯣꯛꯂꯛꯄꯗ ꯉꯁꯥꯏꯒꯤ ꯍꯦꯟꯖꯥꯡ ꯈꯔ ꯂꯦꯝꯃꯦꯅ ꯏꯆꯦ ꯇꯊꯣꯠ ꯆꯥꯅꯕ ꯄꯤꯔꯛꯀꯦꯅ ꯏꯆꯦꯕꯨ ꯀꯧꯕꯅꯤ ꯁꯦ ꯏꯆꯦ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯣꯔꯣꯛꯀ ꯁꯥꯔꯒ ꯉꯥꯗꯣ ꯇꯊꯣꯠ ꯍꯦꯟꯖꯥꯡ ꯇꯦꯡꯀꯣꯠꯇꯣ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯦꯟꯖꯥꯡꯗꯨꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯇꯦꯡꯀꯣꯠꯇꯣ ꯂꯥꯛꯇꯅ ꯂꯪꯉꯤ ꯑꯩꯁꯤꯕꯨ ꯌꯥꯝ ꯆꯥꯕ ꯐꯪꯗꯕꯩ ꯃꯑꯣꯡꯗ ꯀꯩꯗꯧ ꯆꯥꯗꯣꯏꯕ ꯑꯩ ꯍꯥ ꯏꯁ ꯑꯩꯈꯣꯏ ꯁꯛꯍꯦꯟꯕꯤꯒꯤ ꯍꯩꯅꯧ ꯍꯦꯛꯀꯦ ꯇꯧꯕꯅꯤ ꯀꯥꯏ ꯅꯍꯥꯟꯈꯩꯗꯤ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯎꯅꯕ ꯌꯥꯗꯕꯅꯤ ꯄꯨꯡꯀꯠꯇ ꯈꯠꯅꯕꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅꯈ꯭ꯔꯦꯗ ꯃꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯒ ꯑꯩ ꯀꯥꯎꯕꯅꯦꯕ ꯑꯩꯁꯨꯅꯦ ꯈꯨꯝꯃꯣꯏꯅ ꯇꯧꯕꯅꯤ ꯃꯁꯤꯒꯤ ꯆꯤꯟꯁꯤ ꯍꯦꯛꯇ ꯈꯨꯝꯈꯤꯅꯤꯕ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯒꯦ ꯑꯣꯏꯃꯥ ꯅꯥꯏꯅꯦꯍꯦ ꯏꯇꯣꯝꯇ ꯊꯥꯖꯤꯟꯖꯕꯁꯤꯗꯤ ꯑꯁꯨꯝꯅ ꯇꯊꯣꯠꯅ ꯁꯥꯎꯅ ꯂꯩꯔꯤꯉꯩꯁꯤꯗ ꯃꯅꯥ ꯈꯔ ꯇꯥꯊꯤꯕ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕ ꯊꯣꯏꯆꯥꯗꯨ ꯍꯦꯛ ꯂꯥꯛꯏ ꯀꯔꯤꯅꯣꯏꯅꯦ ꯑꯁꯨꯛ ꯁꯥꯎꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤꯗꯦ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯏꯇꯧ ꯂꯩꯒꯤꯕ꯭ꯔꯣ ꯂꯩꯒꯤꯕꯅꯤ ꯏꯁꯤꯡ ꯍꯣꯜꯂꯝꯅꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯔꯤ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯐꯥꯎꯏꯕꯩꯅꯦ ꯑꯩꯅ ꯁꯣꯝꯗ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯁꯤꯀꯣ ꯍꯥꯏꯔꯒ ꯃꯥꯅ ꯑꯃꯨꯛ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯐꯥꯔꯒ ꯂꯩꯔꯕ ꯑꯣꯏꯔꯦ ꯑꯣ ꯍꯥꯏ ꯉꯥ ꯐꯥꯎꯋꯦ ꯍꯥꯏꯕ ꯅꯠꯇꯦ ꯀꯔꯤꯅꯣ ꯏꯁꯤꯡ ꯍꯣꯜꯂꯝꯅꯤ ꯍꯥꯏꯕꯅꯤ ꯑꯩꯒꯤꯁꯨ ꯄꯤꯅꯤ ꯍꯥꯏꯕꯩꯅꯦ ꯑꯩ ꯉꯥꯒ ꯑꯃꯠꯇ ꯄꯥꯝꯗ꯭ꯔꯦ ꯉꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯆꯦꯟꯕ ꯆꯠꯁꯦꯅ ꯍꯥꯏꯈꯤꯕꯅꯤ ꯅꯃꯧ ꯑꯣꯏꯗꯣꯏꯗꯣ ꯃꯆꯤꯡ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯁꯣꯏ ꯍꯥꯏꯗꯅ ꯍꯣꯔꯦꯟꯅꯦ ꯑꯩꯁꯦ ꯍꯪꯉꯣꯏꯃꯨꯛ ꯆꯣꯡꯍꯜꯂꯅꯤꯕ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯤ ꯉꯁꯤꯀꯣ ꯀꯔꯥꯏꯗꯒꯤ ꯁꯣꯅꯣ ꯀꯣꯛꯆꯥꯛꯅꯕ ꯑꯃꯨꯛ ꯂꯥꯛꯑꯒ ꯄꯉꯥꯡꯗ ꯉꯥꯡꯂꯤ ꯍꯥꯏꯕꯅꯤꯗ ꯏꯅꯦ ꯀꯩ ꯍꯥꯏꯅꯣ ꯑꯝꯇ ꯀꯧꯈꯠꯄꯤꯔꯣ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯕꯤꯌꯨ ꯇꯊꯣꯠꯅ ꯉꯥꯡꯂꯤꯗꯨ ꯇꯥꯗꯕꯗꯒꯤ ꯇꯊꯣꯠꯅ ꯃꯈꯨꯠꯇꯨꯅ ꯇꯝꯃꯒ ꯃꯈꯣꯡ ꯑꯗꯨꯅ ꯆꯠꯁꯤꯟꯅꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯗꯨ ꯇꯥꯛꯏ ꯀꯔꯤꯅꯣ ꯏꯅꯦ ꯃꯤꯅ ꯊꯦꯡꯉꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯥꯡꯁꯤꯗ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯕꯤꯔꯤꯗꯨꯕꯣ
ꯅꯨꯄꯤ ꯑꯃꯈꯛ ꯇꯔꯛ ꯈꯪꯅꯖꯕꯁꯦ ꯀꯥꯏꯅꯔꯒ ꯏꯅꯦꯅ ꯄꯦꯜꯂꯗ꯭ꯔꯣ ꯉꯁꯥꯏꯅ ꯀꯧꯈꯠꯄꯤꯔꯨꯔꯗꯤ ꯆꯠꯂꯅꯤ ꯁꯨꯝ ꯇꯧ ꯂꯩ ꯍꯥꯏꯕꯅꯤꯗ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯨꯔꯇꯤꯗꯧꯅ ꯑꯗꯩꯗꯤꯅꯦ ꯅꯣꯏ ꯕꯥꯖꯤꯗꯣ ꯇꯧꯔꯦ ꯑꯩꯕꯨ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯨꯔꯇꯤ ꯃꯥꯜꯂꯤ ꯀꯥꯏ ꯅꯪꯗꯤ ꯐꯖꯔꯦꯍꯦ ꯁꯥꯕ ꯂꯣꯏꯗꯕ ꯁꯐꯨ ꯍꯦꯛ ꯃꯥꯟꯒꯦ ꯁꯛꯇꯥꯁꯤꯒ ꯅꯨꯄꯤꯒꯁꯨ ꯆꯦꯟꯕ ꯆꯠꯅꯤ ꯀꯥꯏ ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯅꯅꯦ ꯍꯣꯔꯦꯟ ꯉꯥꯏꯔꯝꯒꯦꯀꯣ ꯍꯦꯔꯣꯏꯅꯦ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯁꯥꯕ ꯂꯣꯏꯗꯕ ꯆꯐꯨ ꯃꯥꯜꯂꯤꯗꯤ ꯀꯩꯅꯣ ꯍꯥ 이네게 마음으시디 이로이 행만게 ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯗꯨꯝꯅ ꯏꯅꯦꯅ ꯍꯥꯏꯕꯒꯤ ꯅꯇꯤꯛ ꯅꯠꯇꯦꯗ ꯑꯩꯒꯤ ꯅꯨꯄꯤꯃꯨꯛ ꯐꯖꯕ ꯂꯩꯇꯦ ꯈꯜꯂꯒ ꯁꯥꯕ ꯂꯣꯏꯗꯕ ꯆꯐꯨ ꯃꯥꯜꯂꯤ ꯀꯥꯏ ꯇꯊꯣꯠꯇꯣ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯏ ꯃꯥꯅ ꯍꯥꯏꯔꯁꯨ ꯇꯥꯗꯕꯗꯒꯤ ꯑꯗꯩ ꯁꯥꯎꯅꯤꯡꯗꯅ ꯉꯥꯡꯅꯤꯡꯉꯗꯤ ꯉꯥꯡꯉꯣꯅ ꯄꯤꯅꯥꯇꯨꯅ ꯊꯣꯏꯆꯥꯒꯤ ꯃꯆꯤꯟꯗꯨꯗ ꯃꯦꯟꯁꯤꯜꯂꯤ ꯇꯟꯖꯥꯗꯨꯗ ꯇꯊꯣꯠꯀꯤ ꯃꯆꯥ ꯄꯥꯔꯤꯗꯨ ꯍꯦꯛ ꯆꯪꯉꯛꯏ ꯀꯔꯤꯅꯣ ꯏꯃ ꯇꯧꯅꯔꯤꯗꯨꯕꯣ ꯃꯤꯉꯣꯟꯗꯕꯨ ꯐꯤꯅꯥꯅ ꯃꯆꯤꯟꯗ ꯃꯦꯟꯁꯤꯜꯂꯤ ꯇꯧꯔꯝꯃꯅꯤ ꯁꯤ ꯈꯪꯉꯕꯅꯤ ꯑꯃꯅ ꯉꯥꯡꯕ ꯈꯪꯅꯗ꯭ꯔꯕꯅꯤꯅ ꯏꯁꯤꯡ ꯁꯣꯛ ꯆꯠꯂꯨꯕ ꯑꯩꯒꯤ ꯏꯔꯥꯜ ꯏꯇꯥꯎ ꯂꯧꯁꯤ ꯆꯠꯂꯁꯤ ꯑꯁ ꯇꯊꯣꯠꯅ ꯅꯣꯏꯗ ꯆꯠꯈ꯭ꯔꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯁꯥꯟꯇꯤꯗ ꯂꯩꯍꯧꯔꯒꯦ ꯊꯣꯏꯆꯥꯅ ꯁꯣꯅꯣꯖꯨꯕꯤ ꯍꯤꯡꯆꯥꯕꯤ ꯑꯩꯗ ꯆꯠꯆꯍꯧꯔꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯊꯣꯠ ꯆꯥꯎꯅ ꯆꯥꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯒꯤꯠ ꯐꯝꯊꯩ ꯃꯃꯧꯗꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯕꯅꯤ ꯍꯦ ꯃꯣꯏ ꯃꯇꯣꯝꯗꯒ ꯆꯠꯄ ꯑꯩ ꯍꯧꯔꯝꯗꯕ ꯑꯩꯅ ꯆꯠꯄꯗꯗꯤ ꯃꯣꯏ ꯑꯗꯨꯝ ꯍꯧꯕꯅꯦꯕ ꯅꯨꯡꯁꯤꯅꯈ꯭ꯔꯦꯗ ꯍꯟꯗꯛꯇꯤ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯆꯤꯟꯕꯥꯗꯅꯤ ꯏꯆꯦꯅ ꯊꯃꯣꯏꯗꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯕꯒꯁꯨ ꯁꯥꯔꯤ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯏꯃꯥ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯕꯤꯔꯤꯗꯤ ꯑꯣ ꯆꯥꯎꯕꯤꯒ ꯁꯀꯦꯟꯕꯤꯒꯗꯣ ꯃꯌꯥꯒ ꯍꯤꯒꯠꯇꯅ ꯀꯩꯊꯦꯜꯗ ꯂꯩꯍꯧꯋꯤ ꯑꯩꯒ ꯍꯧꯕꯤꯔꯝꯗꯦꯅꯤꯍꯦ ꯃꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯁꯤꯡꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯨꯒꯤꯔꯣ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯤ ꯑꯗꯨꯏꯕꯨ ꯁꯥꯎꯅꯨꯁꯦ ꯏꯃꯥ ꯅꯠꯇꯦꯕ ꯃꯣꯏꯒꯤ ꯀꯩꯗꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯔꯛꯇꯕ ꯑꯩ ꯑꯃ ꯂꯥꯛꯏꯁꯦ ꯎꯔꯤꯅꯦꯕ ꯏꯆꯦꯔꯁꯨ ꯃꯀꯧ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯃꯣꯏꯒꯤꯗꯃꯛ ꯑꯗꯨꯛ ꯌꯥꯝ ꯇꯧꯕꯤꯔꯤꯗꯣ ꯑꯩ ꯆꯥꯗꯈꯩ ꯃꯣꯏ ꯄꯤꯖꯩꯅꯦꯕ ꯃꯣꯏꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯏꯁꯥꯁꯦ ꯇꯦꯛꯄ ꯃꯈꯩ ꯊꯕꯛꯀ ꯇꯧꯔꯤꯅꯦꯕ ꯍꯦ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯑꯩꯒꯁꯦ ꯌꯥꯝ ꯌꯣꯜꯂꯦꯌꯦ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯅ ꯀꯃꯥꯏꯅ ꯌꯣꯜꯂꯝꯃꯤꯅꯣ ꯏꯃꯥ ꯑꯣ ꯑꯩꯁꯦ ꯃꯆꯦ ꯅꯨꯡꯁꯤꯕ ꯈꯪꯗꯕꯤ ꯃꯃꯧ ꯂꯨꯅ ꯇꯧꯗꯕꯤ ꯃꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯍꯟꯗꯕꯤ ꯃꯤ ꯋꯥ ꯉꯥꯡꯕ ꯄꯥꯝꯕꯤ ꯑꯗꯩ ꯀꯔꯤꯅꯣ ꯌꯥꯝ ꯍꯥꯏꯅꯩ ꯇꯥꯔꯤꯕꯅꯤ ꯅꯥꯀꯣꯡꯁꯤꯅ ꯈꯪꯂꯕꯅꯤ ꯄꯨꯝꯅꯃꯛ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯆꯍꯤ ꯑꯃꯔꯣꯝ ꯍꯧꯈ꯭ꯔꯦ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯥꯗꯣꯏꯁꯅꯥꯗꯣ ꯃꯆꯥꯅꯨꯄꯥ ꯑꯃ ꯎꯅꯔꯝꯃꯤ ꯑꯗꯨꯒꯤ ꯏꯄꯥꯜ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯇꯊꯣꯠꯀꯤ ꯊꯕꯛ ꯑꯃ ꯊꯣꯛꯄꯗꯗꯤ ꯀꯅꯥꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯦ ꯇꯨꯃꯤꯠ ꯑꯃ ꯐꯥꯎ ꯄꯥꯏꯕꯤꯗꯦ ꯃꯥꯅ ꯃꯤꯒꯤ ꯇꯧꯕꯤꯔꯣꯏ ꯃꯌꯥꯝꯗꯨꯒ ꯃꯥꯅ ꯃꯤ ꯑꯣꯏꯅ ꯊꯥꯔꯨꯗ꯭ꯔꯕ ꯃꯆꯦ ꯃꯤꯃꯤꯅ ꯂꯣꯏꯅ ꯆꯦꯟꯕꯤꯔꯝꯃꯤ ꯇꯊꯣꯠ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯊꯣꯛꯑꯗꯤ ꯁꯥꯒꯩꯒꯤ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯇꯨꯃꯤꯠ ꯐꯥꯎꯕ ꯀꯅꯥꯝꯇ ꯄꯥꯏꯗꯦ ꯆꯪꯕꯤꯔꯛꯇꯦ ꯏꯁꯨꯕꯨ ꯂꯧꯒꯗ꯭ꯔꯥ ꯑꯋꯥꯠ ꯑꯄꯥꯒꯤꯕꯨ ꯆꯦꯟꯒꯗ꯭ꯔꯥ ꯇꯊꯣꯠ ꯑꯩ ꯀꯣꯛꯀ ꯆꯥꯛꯏꯗ ꯇꯧꯔꯤꯁꯤ ꯑꯁꯨꯝꯅ ꯅꯨꯡꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯤ ꯉꯁꯥꯏ ꯇꯨꯃꯤꯠꯄꯨ ꯄꯥꯏꯗꯕꯗꯨ ꯆꯥꯎꯕꯤꯒ ꯁꯛꯍꯦꯟꯕꯤꯒꯗꯨ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯃꯒ ꯆꯥꯔꯒ ꯂꯩꯔꯝꯃꯤ ꯆꯥꯎꯕꯤꯅ ꯏꯆꯦ ꯇꯊꯣꯠ ꯑꯆꯥ ꯑꯊꯛꯁꯤꯗꯤ ꯍꯥꯎꯈ꯭ꯔꯦ ꯏꯆꯦꯒꯤ ꯏꯁꯨꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯐꯖꯈ꯭ꯔꯦꯗ ꯏꯆꯦ ꯑꯆꯥ ꯑꯊꯛꯇꯨ ꯂꯩꯔꯗꯤ ꯈꯤꯇꯒ ꯍꯥꯞꯄꯛꯎꯗꯅ ꯍꯣꯔꯦꯟ ꯅꯅꯥꯎ ꯅꯨꯄꯥꯒꯤꯁꯨ ꯈꯤꯇ ꯄꯨꯒꯤꯒꯦ ꯈꯤꯇ ꯌꯣꯝꯕꯤꯌꯨ ꯆꯥꯛꯀ ꯊꯣꯡꯉꯔꯣꯏꯗꯕꯅꯤ ꯇꯊꯣꯠꯅ ꯂꯧꯈꯠꯄꯤꯌꯨ ꯅꯆꯦꯅꯅꯦ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯆꯒꯦ ꯆꯥꯔꯝꯗꯥꯏ ꯃꯥꯡ ꯊꯥꯡꯕꯤꯌꯨ ꯊꯕꯛ ꯇꯧꯔꯝꯗꯥꯏꯗꯤ ꯇꯨꯡ ꯊꯥꯡꯕꯤꯌꯨ ꯌꯥꯝ ꯂꯩꯔꯤ ꯅꯆꯦ ꯌꯣꯝꯖꯔꯛꯀꯦ ꯍꯣꯔꯦꯟ ꯄꯨꯕꯤꯅꯕ ꯍꯥꯞꯆꯔꯛꯈꯣꯔꯥ ꯁꯛꯍꯦꯟꯕꯤꯅ ꯏꯆꯦꯁꯨ ꯏꯇꯣꯝ ꯇꯧꯕꯅꯤꯅ ꯋꯥꯔꯝꯃꯅꯤꯅꯦ ꯀꯅꯥꯁꯨ ꯊꯕꯛ ꯇꯧꯕꯒ ꯆꯪꯉꯛꯇ꯭ꯔꯣ ꯁꯥꯒꯩꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯄꯗꯗꯤ ꯏꯆꯦꯅ ꯍꯦꯛꯇ ꯃꯥꯡ ꯊꯪꯉꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯏꯆꯦꯒꯤꯗꯤ ꯀꯅꯥꯁꯨ ꯎꯗꯦꯅꯦꯍꯦ ꯑꯩꯈꯣꯏꯁꯨ ꯆꯪꯉꯒꯦ ꯇꯧꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯆꯪꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯆꯥꯔꯝꯗꯥꯏꯗ ꯑꯣꯏꯅ ꯆꯪꯉꯛꯑꯒꯦꯅ ꯍꯧꯖꯤಕ್ ꯑꯣꯏꯅ ꯆꯪꯉꯛꯑꯕ ꯌꯥꯃꯟꯈ꯭ꯔꯦ ꯆꯥꯔꯤꯁꯦ ꯃꯥꯅꯤ ꯆꯨꯝꯃꯤ ꯏꯕꯦꯝꯃ ꯊꯕꯛ ꯇꯧꯔꯒ ꯋꯥꯅꯕꯅꯤ ꯈꯪꯗꯦꯗ ꯅꯆꯦꯁꯨ ꯏꯇꯣꯝ ꯆꯦꯟꯕꯁꯤꯗꯅꯦ ꯇꯧꯕ ꯃꯃ ꯏꯈꯪ ꯈꯪꯗ꯭ꯔꯦꯗ ꯂꯩꯔꯝꯃꯨꯀꯣ ꯅꯣꯏ ꯑꯆꯥ ꯑꯊꯛ ꯌꯣꯝꯃꯨꯒꯦꯀꯣ ꯇꯊꯣꯠ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯉꯛꯏ ꯁꯛꯇꯥꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯏꯆꯦꯁꯦ ꯃꯤꯔꯣꯜ ꯂꯩꯇꯦ ꯊꯕꯛ ꯈꯤꯇ ꯃꯇꯦꯡ ꯄꯥꯡꯒꯦ ꯀꯥꯏꯗꯩ ꯆꯪꯕꯤꯔꯛꯇꯦꯅꯦ ꯑꯗꯨꯒ ꯈꯤꯇ ꯄꯨꯒꯤꯒꯦ ꯀꯥꯏ ꯈꯪꯉꯤ ꯃꯣꯔꯣꯛꯁꯤ ꯇꯞ ꯍꯥꯞꯆꯤꯟꯒꯦ ꯌꯥꯝ ꯆꯥꯅꯤꯡꯂꯤꯕ ꯃꯆꯤꯟꯁꯤ ꯇꯊꯣꯠ ꯃꯇꯣꯝꯇ ꯆꯦꯟ ꯆꯣꯡ ꯇꯧꯕꯗ ꯃꯁꯥꯗ ꯋꯥꯔꯤ ꯃꯁꯨꯅ ꯃꯆꯦ ꯃꯤꯃꯤꯅ ꯂꯧꯕꯤ ꯇꯊꯣꯠ ꯃꯁꯥ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯔꯛꯇꯦ ꯃꯥꯅ ꯃꯤꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯉꯨꯔꯒ ꯃꯥꯒꯤ ꯊꯣꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯕꯁꯤꯗ ꯑꯌꯨꯛꯅꯤ ꯏꯅꯦ ꯊꯣꯏꯕꯤꯒꯤ ꯀꯩꯊꯦꯜꯗ ꯉꯝꯕꯤꯒ ꯂꯇꯥꯒꯗꯨ ꯉꯔꯥꯡ ꯇꯊꯣꯠꯀꯤ ꯃꯁꯨꯒꯤ ꯏꯄꯥꯜꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯉꯝꯕꯤꯅ ꯑꯣ ꯉꯔꯥꯡ ꯇꯊꯣꯠꯀꯤ ꯃꯁꯨꯒꯤ ꯏꯄꯥꯜꯗꯨ ꯌꯥꯝ ꯆꯥꯎꯅꯗꯤ ꯇꯧꯕ ꯃꯥꯜꯂꯤꯅꯦ ꯆꯥꯅ ꯊꯛꯅꯕꯅ ꯃꯔꯣꯜ ꯑꯃ ꯃꯔꯥꯡ ꯀꯥꯏꯔꯤꯕ ꯂꯇꯥꯅ ꯏꯆꯦ ꯏꯕꯦꯝꯃ ꯌꯦꯡꯉꯨꯅꯤ ꯑꯩꯗꯤ ꯉꯔꯥꯡ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ ꯏꯅꯦ ꯇꯊꯣꯠꯇꯨ ꯃꯥꯅ ꯃꯇꯣꯝꯇ ꯆꯦꯟꯕꯗ ꯎꯕꯗ ꯑꯩꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯉꯕ
ꯃꯣꯏꯒꯤ ꯁꯥꯒꯩ ꯑꯗꯨꯛ ꯌꯥꯝ ꯆꯥꯎꯔꯤꯗꯣ ꯀꯅꯥꯝꯇ ꯆꯪꯕ ꯎꯗꯦ ꯍꯥꯏꯕ ꯀꯔꯤ ꯆꯧꯕꯤ ꯍꯥꯏꯕ꯭ꯔꯥ ꯆꯧꯇꯣꯟ ꯍꯥꯏꯕ꯭ꯔꯥ ꯁꯛꯍꯦꯟꯕꯤꯒꯤ ꯃꯆꯦꯗꯣ ꯃꯉꯛ ꯀꯌꯥꯝ ꯍꯥꯏꯒꯠꯄꯤ ꯃꯆꯤꯟ ꯃꯅꯥꯎ ꯎꯅ ꯌꯥꯗꯕꯤꯗꯣ ꯈꯪꯉꯤꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯉꯝꯕꯤ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯎꯅ ꯌꯥꯗꯦꯗꯅ ꯍꯦꯛꯇ ꯄꯨꯈꯠꯇ ꯈꯠꯅꯩꯗꯅ ꯑꯣ ꯍꯧꯖꯤꯛꯇꯤꯅꯦ ꯌꯥꯝ ꯅꯨꯡꯁꯤꯅꯔꯕ ꯃꯥꯜꯂꯤ ꯃꯣꯏꯒꯤꯗꯃꯛꯇ ꯏꯅꯦ ꯇꯥꯊꯣꯠꯅ ꯃꯣꯏꯒꯤ ꯀꯩꯒꯨꯝꯕ ꯑꯃ ꯊꯣꯛꯄꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕꯤꯔꯤꯅꯤꯗꯅ ꯑꯗꯣ ꯉꯥꯏꯍꯥꯛꯇꯕꯨꯛ ꯆꯪꯉꯒ ꯊꯕꯛ ꯌꯥꯎꯕꯤꯗꯦꯌꯦ ꯆꯤꯟꯗꯅ ꯏꯆꯦ ꯇꯥꯊꯣꯠ ꯍꯥꯏꯗꯅ ꯇꯥꯅꯤꯡꯗꯕꯅ ꯍꯣꯏꯅꯦ ꯁꯛꯍꯦꯟꯕꯤꯕꯨꯗꯤ ꯃꯆꯥ ꯑꯄꯤꯛꯄ ꯆꯦꯟꯕꯒꯤ ꯆꯪꯉꯝꯗꯕꯅꯦ ꯍꯥꯏꯌꯨꯕ ꯑꯗꯨꯗ ꯆꯥꯎꯕꯤꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯣꯏꯁꯨ ꯆꯪꯕꯤ ꯌꯥꯔꯤꯅꯤ ꯌꯦꯡꯉꯨ ꯌꯥꯔꯣꯏꯌꯦ ꯏꯅꯦ ꯇꯥꯊꯣꯠꯇꯣ ꯃꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗ ꯌꯥꯝ ꯇꯣꯡꯉꯦ ꯃꯤꯅ ꯁꯤꯡꯊꯥꯕꯤꯕꯁꯨ ꯅꯠꯇꯕ ꯀꯂꯛ ꯍꯦꯛ ꯄꯦꯜꯂꯤ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤꯅꯦ ꯏꯅꯦ ꯃꯦꯃꯤꯗꯤ ꯌꯥꯝ ꯐꯩ ꯅꯣꯡꯃꯇ ꯏꯅꯦ ꯇꯥꯊꯣꯠꯀ ꯃꯥꯟꯅꯔꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯈꯠꯅꯗꯦ ꯌꯥꯝ ꯄꯪꯉꯤ ꯏꯆꯦ ꯇꯥꯊꯣꯠꯁꯦ ꯂꯇꯥꯅ ꯀꯂꯛ ꯍꯦꯛ ꯄꯦꯜꯂꯤ ꯑꯩꯗꯤ ꯃꯆꯦ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯗꯣ ꯅꯣꯡꯃꯇ ꯑꯗꯨ ꯆꯠꯃꯤꯟꯅꯁꯤ ꯑꯗꯥ ꯆꯠꯃꯤꯟꯅꯁꯤꯅ ꯍꯧꯄꯣꯟꯇꯦ ꯃꯥꯒꯤ ꯆꯧꯕꯤꯒ ꯁꯛꯍꯦꯟꯕꯤꯒꯅ ꯂꯣꯏꯔꯦ ꯊꯕꯛ ꯑꯃ ꯊꯣꯛꯂꯛꯄꯗꯗꯤ ꯃꯥꯅ ꯌꯥꯝ ꯂꯨꯅ ꯈꯟꯖꯕꯤ ꯆꯧꯕꯤꯒ ꯁꯛꯍꯦꯟꯕꯤꯒꯗꯣ ꯎꯗꯦꯅꯦꯍꯦ ꯏꯆꯦ ꯃꯦꯃꯤꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯅꯤ ꯌꯥꯔꯣꯏꯌꯦ ꯃꯗꯨ ꯃꯆꯦ ꯅꯨꯡꯁꯤꯕ ꯈꯪꯗꯦꯌꯦ ꯃꯆꯦꯗꯨꯅꯗꯤ ꯀꯌꯥꯝ ꯈꯟꯖꯔꯤꯅꯣ ꯃꯅꯥꯎꯅꯨꯄꯤꯗꯣ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ ꯆꯧꯕꯤ ꯍꯣꯏꯒꯤ ꯃꯈꯣꯒꯤ ꯎꯁꯣꯞ ꯑꯃ ꯀꯠꯇꯣꯏꯒꯤ ꯇꯧꯔꯝꯃꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯅꯤ ꯇꯥꯊꯣꯠ ꯃꯁꯨꯗ ꯄꯝꯗꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯀꯣꯏꯆꯠ ꯆꯠꯂꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏ ꯀꯔꯤꯅꯣ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯅꯦ ꯏꯁꯨꯗꯣ ꯅꯥꯅꯤꯀꯣ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯨꯛ ꯐꯨꯖꯤꯜꯂꯒ ꯐꯝꯕ ꯋꯥꯏꯅ ꯁꯨꯝ ꯆꯠꯄꯅꯤꯕ ꯃꯪꯒꯣꯜꯁꯤꯗ ꯅꯦꯅꯥ ꯇꯥꯅ ꯑꯝꯇ ꯐꯝꯃꯨꯗꯧ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣꯀꯣ ꯅꯪꯒ ꯌꯥꯝ ꯆꯥꯟꯅꯖꯕꯤ ꯆꯧꯕꯤ ꯍꯣꯏꯒꯤ ꯃꯀꯨꯕꯣꯛꯀꯤ ꯎꯁꯣꯞ ꯑꯃ ꯀꯠꯅꯤ ꯍꯥꯏꯔꯝꯕꯅꯤ ꯑꯗ ꯑꯩꯈꯣꯏ ꯏꯃꯨꯡꯗꯒꯤ ꯑꯃ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯔꯝꯕꯅꯤ ꯅꯪ ꯈꯔ ꯆꯠꯄꯤꯔꯨꯁꯣ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄꯗꯅ ꯃꯣꯏꯒꯤ ꯏꯃꯨꯡ ꯑꯃ ꯄꯨꯂꯞ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯊꯣꯛꯄꯗꯅ ꯃꯤ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯎꯁꯣꯞ ꯀꯠꯅꯤ ꯈꯣꯠꯅꯤ ꯍꯥꯏꯗꯤꯅꯦꯍꯦ ꯉꯝꯃꯣꯏ ꯑꯩ ꯆꯠꯄ ꯃꯣꯏ ꯇꯥꯗ ꯑꯗꯨꯝ ꯆꯠꯄꯤꯔꯨꯁꯣ ꯅꯪꯒꯤ ꯆꯥꯟꯅꯖꯕꯤ ꯅꯇꯥꯅꯤꯅ ꯀꯩꯝ ꯍꯥꯏꯕꯤꯔꯛꯇ꯭ꯔꯤꯔꯕ ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯆꯪꯉꯨꯁꯣ ꯀꯩꯅꯣ ꯍꯦꯔ ꯅꯨꯄꯥ ꯅꯪ ꯁꯨꯝ ꯍꯧꯔꯤ ꯑꯩꯅ ꯃꯣꯏꯁꯦ ꯀꯌꯥꯗ ꯐꯅ ꯈꯜꯂꯨꯔꯤꯅꯣ ꯑꯗꯨꯒ ꯃꯣꯏꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝ ꯄꯤꯛꯑꯝꯃꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯍꯥꯟꯒꯩ ꯃꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗ ꯇꯣꯡꯒꯅꯨ ꯃꯤꯒꯤꯗꯤ ꯑꯃꯠꯇ ꯑꯣꯏꯒꯤꯅꯤ ꯅꯪ ꯈꯤꯇꯪꯅꯤ ꯍꯨ ꯄꯥꯞ ꯑꯣꯏꯍꯧꯗꯣꯏꯁꯦ ꯅꯪꯅ ꯃꯣꯏꯒꯤꯗꯃꯛ ꯌꯥꯝ ꯋꯥꯕꯤꯕꯗꯣ ꯅꯪꯒꯤ ꯊꯕꯛ ꯑꯃ ꯊꯣꯛꯄꯗꯗꯤ ꯏꯇꯩꯃꯁꯦ ꯍꯩꯗꯈꯩ ꯃꯣꯏꯅ ꯍꯦꯜꯂꯦ ꯈꯜꯂꯤꯗꯣ ꯑꯣ ꯐꯩꯌꯦ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯗꯨꯕꯨꯗꯤ ꯃꯣꯏꯇꯥꯗ ꯌꯥꯔꯤꯁꯦ ꯅꯪꯒꯤ ꯄꯥꯎꯇꯥꯛꯇꯣ ꯑꯩ ꯋꯥꯔꯦ ꯇꯥꯕꯗ ꯋꯥꯔꯛꯈꯤꯅꯤ ꯅꯪꯒꯤ ꯅꯀꯣꯛꯇꯨꯗ ꯑꯐꯕ ꯋꯥ ꯑꯃꯗ ꯍꯥꯏꯕꯁꯦ ꯆꯪꯉꯔꯣꯏꯗꯕꯅꯤ ꯐꯅꯗꯤ ꯉꯥꯡꯉꯕꯅꯤ ꯈꯤꯇꯁꯨ ꯂꯧꯗꯅ ꯖꯤꯔꯛꯂꯕ ꯃꯇꯝꯗꯗꯤ ꯏꯆꯤꯜ ꯏꯅꯥꯎꯗꯒꯤ ꯍꯦꯟꯗꯕꯅꯤꯀꯣ ꯍꯣꯏ ꯃꯤꯁꯨ ꯄꯨꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯖꯤꯟꯒꯅꯨ ꯅꯪꯒꯤꯁꯨ ꯅꯆꯦ ꯂꯩꯔꯤꯁꯤꯅꯤ ꯃꯤꯅ ꯎꯁꯤꯠꯂꯣꯏ ꯎꯁꯨ ꯎꯁꯤꯠꯄꯤꯗ꯭ꯔꯤꯁꯤ ꯊꯕꯛ ꯑꯃ ꯊꯣꯛꯄꯗꯗꯤ ꯅꯪꯅ ꯃꯤꯔꯥꯏꯕꯤꯔꯤꯕ ꯅꯆꯦ ꯏꯇꯩꯃꯁꯤꯅ ꯂꯣꯏꯅ ꯆꯦꯟꯕꯤꯕ ꯅꯠꯇ꯭ꯔꯣ ꯅꯣꯡꯃꯇ ꯏꯇꯩꯃꯁꯤꯅ ꯅꯪꯒ ꯋꯥꯏꯈꯨꯝ ꯇꯧꯗꯨꯅ ꯉꯥꯡꯅꯕ꯭ꯔꯣ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯅꯪꯒꯤ ꯃꯔꯝꯗ ꯅꯣꯡꯃꯇ ꯌꯣꯟꯕ꯭ꯔꯣ ꯅꯪꯅꯇꯕꯨ ꯅꯆꯦ ꯌꯣꯟꯕꯅꯤ ꯋꯥꯈꯜ ꯈꯜꯂꯨꯀꯣ ꯑꯩ ꯆꯪꯉꯤ ꯇꯥꯊꯣꯠ ꯃꯇꯣꯝꯇ ꯈꯟꯖꯩ ꯆꯧꯕꯤ ꯍꯣꯏꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯆꯨꯝ ꯑꯩꯁꯦ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤꯑꯣꯏꯅꯤꯀꯣ ꯏꯆꯦ ꯑꯃ ꯂꯩꯅ ꯑꯩꯅ ꯃꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗ ꯇꯣꯡꯕ ꯃꯤꯒꯤꯗꯤ ꯐꯅ ꯅꯨꯡꯁꯤꯅꯗ꯭ꯔꯕꯁꯨ ꯑꯃꯠꯇ ꯑꯣꯏꯈꯤ ꯑꯩ ꯏꯇꯣꯝꯇꯅꯤꯀꯣ ꯐꯔꯛ ꯇꯥꯍꯧꯔꯤꯁꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯀꯩꯅꯣꯝ ꯇꯧꯕꯗ ꯏꯆꯦ ꯍꯥꯏꯗꯈꯩ ꯃꯣꯏ ꯍꯥꯟꯅ ꯑꯗꯨꯝ ꯍꯥꯏꯕꯅꯤꯀꯣ ꯑꯁꯤꯅꯅꯤꯗꯅ ꯑꯩꯒꯤ ꯏꯆꯥ ꯅꯤꯉꯣꯜꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯁꯦ ꯆꯧꯕꯤ ꯍꯣꯏꯒꯤ ꯎꯁꯣꯞꯁꯨ ꯂꯣꯏꯈ꯭ꯔꯦ ꯎꯁꯣꯞ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯈꯟꯅꯔꯛꯏ ꯆꯧꯕꯤꯅ ꯏꯅꯥꯎ ꯑꯣ ꯁꯛꯍꯦꯟꯕꯤ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ ꯋꯥ ꯑꯝꯇ ꯉꯥꯡꯅꯁꯤ ꯊꯣꯛꯂꯣ ꯀꯔꯤꯅꯣ ꯏꯃꯨꯡꯗꯨꯗ ꯁꯨꯔꯨ ꯅꯩꯁꯤꯟ ꯂꯩꯔꯤꯗꯤ ꯍꯦꯔꯦ ꯏꯆꯦ ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗ ꯏꯃꯨꯡꯗ ꯁꯨꯔꯨ ꯅꯩ ꯂꯩꯈ꯭ꯔꯒꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯆꯦꯅ ꯂꯥꯛ ꯀꯧꯕꯤꯔꯤꯗꯣ ꯍꯣ ꯑꯩꯁꯦ ꯅꯥ ꯄꯪꯗꯤꯌꯦ ꯅꯍꯥ ꯌꯥꯝ ꯑꯣꯏꯖꯔꯤꯌꯦ ꯋꯥ ꯑꯃ ꯉꯥꯡꯅꯁꯤ ꯂꯩꯈꯥꯏ ꯇꯥꯅ ꯉꯁꯤꯗꯤ ꯃꯤꯅ ꯈꯪꯉꯣꯏꯅ ꯈꯪꯗ꯭ꯔꯗꯤ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯇꯨꯝꯕ ꯃꯤ ꯍꯧꯗꯣꯛꯄ ꯂꯣꯏ ꯍꯥꯏꯕꯗꯣ ꯍꯦꯛ ꯑꯩꯉꯣꯟꯗ ꯊꯣꯛꯑꯕꯅꯤ ꯆꯧꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯀꯔꯤ ꯋꯥ ꯑꯣꯏꯔꯕꯅꯣ ꯍꯥꯏꯁꯤ ꯏꯆꯦ ꯑꯃꯨꯛꯀꯁꯦ ꯀꯣꯔꯥꯡꯒ ꯇꯧꯔꯛꯏꯁꯤꯕꯣ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯀꯣꯛ ꯁꯠ ꯍꯥꯏꯕꯤꯔꯗꯤ ꯐꯗꯧꯕ ꯑꯩꯈꯣꯏꯗꯤ ꯀꯣꯆꯤ ꯀꯣꯔꯥꯡ ꯀꯣꯠꯄꯁꯦ ꯀꯌꯥ ꯍꯩꯅꯗꯕꯀꯣ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯜꯂꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯕꯥꯖꯤꯒꯤ ꯎꯁꯣꯞ ꯀꯠꯄꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯁꯦꯜ ꯄꯨꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯈꯤꯇ ꯁꯣꯟꯖꯤꯟꯕ ꯌꯥꯗ꯭ꯔꯣ ꯏꯆꯦꯅ ꯀꯌꯥꯝ ꯍꯦꯟꯅ ꯄꯨꯊꯣꯛꯑꯗꯅ ꯃꯌꯦꯛꯀꯤꯗꯤ ꯏꯆꯦ ꯍꯣꯏꯅ ꯑꯍꯜꯅꯤꯅ ꯈꯔ ꯍꯦꯟꯅ ꯑꯗꯨꯝ ꯄꯨꯊꯣꯛꯄ ꯌꯥꯅꯤꯅꯤꯗ ꯁꯦꯜ ꯈꯔ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯇꯧꯕꯩꯔꯣ ꯏꯆꯦꯅ ꯅꯍꯥꯟꯈꯩ ꯑꯩ ꯎꯕꯗ ꯑꯗꯨꯝ ꯇꯨꯝꯃꯒ ꯆꯠꯂꯤꯗꯣ ꯏꯕꯦꯝꯃ ꯁꯛ ꯐꯖꯕꯤ ꯑꯍꯥꯌꯣ ꯑꯩꯗꯤ ꯅꯣꯛꯆꯅꯤꯡꯉꯤ ꯏꯁ ꯃꯄꯥꯝꯒꯤ ꯃꯤ ꯂꯥꯛꯄꯗꯒꯗꯤ ꯃꯥꯅ ꯍꯦꯟꯅ ꯁꯦꯜ ꯄꯨꯊꯣꯛꯄꯒ ꯇꯧꯕꯒ ꯁꯥꯔꯤꯌꯦ ꯍꯦꯔꯦ ꯏꯆꯦ ꯑꯗꯨꯗꯤ ꯅꯪꯁꯨ
이제 호이기 말락보다 낭나 로이라 부터 사리두디야. 이제는 아속 한다 이는 또 부터 벅시를 갱실리세야. 그리기노 하. 이제는 칸두나 눅시게 떠보니 야리다우리. 낭순이야 이나오니 칸두나 얌 눅시비게 떠보니 야리다우리. 솜다다 톳도 모이네 칸나리도 다방함제. 누파 아이엠도 감도게시. 굿 영나레디 시나바다리바. 하이마 뭐굿 영나크리. 자위네 사겐비 푸비 크레미 사겐비시 까삐미. 따닝 키드르다 누피나. ngaihaki khana chaini ni amuk nuksina khradabani migi machin maraw khatnabada yaunu ko nang adum phattabi ta honi tumina lei ta ning di nungai di sinaba tari mi ai khambi ro gese ai heng ngam disi isu si amta ba mamu nangai na haibsi ya roidra ha ai shinagi garan ha ek changbada nang na khok thudi yem machin manaw changdra nang gonda le na bibudo nang na porok chulaga khangbudo nang migi machin manaw da kayam tong ningi ha chang imong da thuna chang Mapuroi bana yadraduna tathot khamdokpa changdri chawbiga sakhenbiga do makut yauna khatnabadagi soknarami magi nupana khatnai haiduna purami tathot masaduna aduna leirami mamauna seba tawgadabasu macha apikpa chenmanina ka hena manembu yengshin mangamlamdi nungdangni tathot na heduna anamai chakdo khangduna lei tathot mana narido mana yamluna khanba chawbiga sakhenbigana nongmata anaba hangba bok changbirakte अदबो माने मिराइरिबा मचे मेमीनदी मागी सेवा तौबिरी इनाव से साक्षी जासिल येंगोय नंगना नादुना लैबसे इचे नुंगाइति इचे चाक इनबिगेसे इचे ऐ चाक चानिंगदेदा करिगी सानिंगद्रिनो चाद्रबुदि नसादो अमुक हेना सोकजिनदोइनि अदुना नंगना ngami खन्दुना खितंग ओइरसु जाउसि चाक चानिंगद्रसु चंफुची खितंग ओइसु जासिलु नसादा चफमोइनबा इचे हाइमा कपकनु Inaw garigi kapino si kapno ba iche layi ngasidi inaw gi manakta tomdoi inaw mo tomda thadokpa yaba nati karigumba ama ho ha hairakpada tathot champutto machena inbirami aduga ngayak leiraga tathot tomdakri mathangi ayukni memi mana thabeng khang loi tawrami loiraba matungda tathot pusumang ta na puthori aduga makhom makhoto hambi mataw aduda tathot mamitagi mapita na kablai ikai ba saphauri mana nahan kai tawriduga karigi kapli banoi naw iche ngasi na nawse yam pelaktre nahan gai iche ho bitokum da khalari ichil inaw gi mari haibase khayam jet pano khangudre iche ma leina mi gi bachin manaw da tongu ba ise kaya da pang bano ye bani iche nasangam draga karigi kapino adum na kapkanu si iche ngasi di iche gi na pham da naw ikai इचे बुकल तब आइने तौखिबदो इचे हाइदे खै मिनि हेने लोइ खलुरे कै मथेल चानिंगे इनावबो इनावना चाबा यानाबा इचे थोंगे इचे ना पामबदो अदुम थोंबि ननाव आइगिदि अदु चानिंगे हाइबा लैट्रे मेमीना तथोत की सेवा तौबिबगी तथोत मसा खरा कल्ली मसाना तौखिबा मयामदो इकाइ जरई मजेगी मिनुक्सिदा मचिन मनावगी मरी खंगलखि मेगी मचिन मनावदा तोंबि तथोत हौजिति तोंखिद्रे तथोतना इचे नंग बुकाई दे लेगे मेमीना तारी नाव इचे से इमौगी मनाक्ता लैरुबनी नंग कैदौबा याउगे अदु पाखना कौरिदिया इचे मना मसिंग लैबा चटपा ओइना लाओ कैथेल दा चलुसी ऐ तोम चटपा नुंगाइते तथोत का मेमीगदो कैथेल की मना मसिंग लैरुदुना हलकपनी लंबेल दा नोक नोकतुना चौबीगा सकहेनबिगसु हेक थेंगनरमी चौबीना इचे अनिबु कराइ चलुइनो नोक नोकतने का हलैसिबो सकहेनबिना करी नमितपु ओइरिबा ngasi नोंगमदा चटमिनाबा उदाबानिना चटमिनारंबसिदि नोंग चुब्रा खंगदेको हाइमा इनाव नोंगबो मंग्रा कैनम तविनि हे नंगबो ताथोना इनाव अनिया ngangbि हौखोको इचे इबानिसे खरा थेंगेबा इमौदो मतोमता यमदुदा लेहौबनि अदुना खरा हंजरमगेने हा असि हाइरमगा ताथोतका मेमीगा चटखिरमी चौबिना हाइमा इचे ताथोची हानगा मानरमद्रेनि हे हानदी अखोइन वा अमता हाइबदा तुम याबनी हौजिक्ति पुरा कैनम तौरिन हे खंगदी इचे मेमीना कैनम सोइ तौरमनी से अइदि चाइदको मीना खरा ता तौखिगे तौरगा नुंगदांगनी ngasi तथो चाक थोंगी मपुरोइबना करिनो द ngasiदे चाक थोंबा मीसे ओनाबगम तविदा थुम याक्तनको ngasiया या ओइ कैसो अइबु चा कयाम थोंबा हैतबदौना हयेंदिने नचानुपि सनारैदो लाकने हाइबनी कै लेगे हयेंबो सुम लाकने हाइरो लाकने हाइबनी मेमी चंगक्तुना
이봉어스 레이러미냐 와리 수염 농아이바 말이다 이나오 내지 인장 셈마게 ꯑꯁꯨꯝꯅ ꯅꯨꯡꯗꯥꯡꯗꯣ ꯑꯃ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯅꯤ ꯁꯅꯥꯔꯩ ꯃꯥꯁꯨ ꯃꯄꯥꯝꯗ ꯂꯥꯛꯏ ꯃꯃꯥꯕꯣꯛ ꯃꯦꯃꯤꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯩꯃꯥ ꯏꯆꯥ ꯂꯥꯛꯑꯦꯗꯅ ꯁꯦꯁꯦ ꯏꯁꯨꯁꯦ ꯑꯩ ꯂꯧꯒꯦ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯃꯅꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯍꯣꯏ ꯃꯥꯕꯣꯛ ꯁꯅꯥꯔꯩ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯄꯦꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯗꯨ ꯎꯕꯗ ꯇꯥꯊꯣꯠ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯂꯥꯛꯈꯤ ꯃꯁꯥꯅ ꯇꯧꯖꯈꯤꯕꯁꯤꯡꯗꯨ ꯏꯀꯥꯏꯖꯔꯛꯄꯗꯒꯤ ꯃꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯁꯨ ꯇꯣꯡꯈꯤꯗ꯭ꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯁꯛ ꯈꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ